Chhattisgarh ge Bilaspur da sathaki taramanga Suba Men's Junior Master Divyang Bodybuilding Championship English ingani kun manga da Saruk Yaruba Manipur ge bodybuilder sing taramna Okkhre sathiba Mars kun mapan dage kontra fawba chathiba championship aduda Manipur na punna gold medal mari silver medal ama aduga mari suba position da ahum taraktuna overall team champion oirakibani championship asida gold lawrakraba sing adudi extreme fitness Mantri Pukhi ge sanaroi Dhanraj Gupta World Gym High School gi Chanaroi Jackson Kumbong Mayum Royal Gym Ningom Thongge Ricky Hawaibam MPS Sege K Arnolni Sanaroi Singh asina ngase Imphal da thunglakhiba aduda All Manipur Bodybuilder Association Ambagi official amadi imong manungge miyamna makhoibu taram okay Nakalamarom Sanaroi Singh na ngase Imphal Airport da thunglakhiba aduda Republican Party of India RPI athawale Manipur State naso Sanaroi Singh adubu taramna okpa amade pungning thogatpa phongdoki taramna okpa aduda party asege National Secretary Maheswar Thongnawjam Delhi da laikibana maram oiduna mahaki mahut sinduna party asigi State General Secretary Group Captain BN Sharmana championship aduda gold medal lawrakraba Kwakaitel Konjeng Hazari Lekai degi Jackson Kumbong Mayum apokpa Prem Kumar Kumbong Mayum busu achamba lengyan tuna pungning thogatki loinana makhatana Manipur gi mai purakpa ngamba oirasanu haina pungning thogatki